Kunipanlak Suba Manipur Integrity Day Thoram Pangthokli. Amasung Ahanba oina lengaki athingba gi mayokta yolamba single use plastic carry bag kg mariga chamriga humpu mari Meghalaya da laiba farm amada recycle taunaba thakre. Kurumjari Am-Istv pau miteng tabir basimbu taram nokchari pau sandona pizari. Work culture lairamba Manipur India lenga ki thoksena agitation culture on thokle haina All Manipur United Club Organization Amuko gi President Fairoism Nando Luwang na phongdorakli. Manipur apunbagi saktamda singnarakpagi mayokta lising amaga chamapan marifu tara tareta chatkhiba amukta thokhitriba miyamgi khongchat ningsingladuna kunipan lak suba Manipur Integrity Day thoram pangthokli. Amuko nasinduna numit asibu ningsingduna ayukta mapan kangzaibungge nongpok thangba State Museum manakta leiba Integrity Pillar da miyamna laisu katkhi. Thoram masida Amuko gi President Fairoism Nando Luwang Advisor Ito Tongbram Poirio Laimarol Meira Paibi Apunba Manipur gi President Soraisham Memcha Kabui Mothers Association Manipur gi President Atongpi Kamai All Manipur Maitai Pangal Club Organization gi President Yumkhaibam Hayatur Rahman Su Sarukyake Listing Amaga Chamapan Marifu Tara Tareta Matam aduda Manipur gi territorial integrity da singna rakhiba sing adugi mayokta Manipur gi miyamna Manipur apunba gi saktam da singna rakpagi mayokta amata oina lepminaba oina masing yamlaba miyam tholaktuna August marida chatkhiba miyam gi khongchat adubu ningsingba amasung amuk hana Manipur apunba gi saktam da singna rakpagi mayokta lepminaba gi fire longminaba integrity day thoram pangthokpani. Fairoism Nando Luwang na makatana lamdam asigi yelhau furup oiriba asi manaba thak amada puna hingminaduna chakhat minanaba amukona hotnaduna lakli adumakpu India laingakna kanglup amada amuk hanjin amadana ama amuk haizin tawduna ngasi tangdu leitadana leiba ngamba Manipur ama oihandana leihali Manipur miyamna matam khara nongmai makol tadraba ingtapa hanjinba haure haina haiba Aranbani Ingtapa Hanjali Hariba Asi positive piece nate negative piece ni haina phongdokre tungda Amuko GM Hall da pangtokiba thoram aduda Amuko gi advisor Ito Tongbram Poirei Lemarol Meira Paibi apunba Manipur gi President Soraisham Memcha Kabui Mothers Association Manipur gi President Atongpi Kamai All Manipur Maitai Pangal Club Organization gi President Yumkhaibam Hayatur Rahman amadi Rabta Madaris Islamia Arabia Manipur gi Sadar Alhas Mufti Siras Ahmad Thauramgi Maru Oiba Mithunglen Singh Oina Saruk Yakhi. Lamdam jida kunda amriba kana gumba kangrup furup amatana amadi kangrup furup to yumpham moiba khulai paiba lalobusingna Manipur thugaina ba hona biganu amadi Bharat Sarkarna injalakpa Bharat Sarkar torpa chiron dasu adugumba kangrup furup sing aduna thubiganu ngalingi matamdagi ekhoi punna kunda laita mel lepani aduna ekhoina ekhoigi tungirai bo lepchana bo hona matamda Manipur kunda mel ba kangrup furup ekhoi punna apa pada tanaraga awa nungai saruk yaminarganda ekhoigi tungi lai ba khoi lepsa gadamni atopa kangrup amana atopa force amana ekhoi laibak tungi laibak lepkani lepan gani haigadi maduna lamdamsida hena irang thokani Union Home Minister na Parliament da amadi Manipur gi Governor na tongan ba platform jingda aikoi Manipur da hojik santi lakba hore haina yamna claim tawri laidibo ba khoi gi miengda nongmai makhon ta draga misi mina yaudраga santi la ena khanbadi langani Manipur je santi leite Manipur da lari si positive peace nate negative peace ne Manipur gi yellow mi woriba indigenous people lamana refugee gi thak da lariba akoi lilip kem da lariba mayam se masi magi makhunda magi mayum da hanjalaga tangtana wakhan nunga laiba ngamdri phawdi Manipur santi leire haiba so lobo yaro eba maitei gi IDP jing la asengba mayum makai thugai biraba leitraba kambu ne duga akoi gi tampa ki mafam kya dagi tampa ka kholona ba mafam kya dagi sien ga ku gi sing leiba adugumba kuki singdugi marakdadi mayum ani leibani imphal da mayum leiba mai khunda mayum leibani hariba kuki IDP ne da madugum tangkhai madi asengba IDP na teba koi amuko gi wakhallondi lamdam sa punna himinasi punna zawkhminasi punna thingnaminasi haibani akoi khana senaba pamba nate aduna sanglaba chahi kya si amuko na Manipuri Integrity Day pangthoktana lamdam sida punna khunda mini ba khoi masen gi marakta
नुक्सी चानब पुरक्सी अखोई मसेन अमत ओइन हिंगमिनसी अखोई अमगा अवा नुंगाई हिंगसी हौगिबा पामदब थौदोक नुंगाइदब थौदोक काउथोनरगा अखोई पेंथोनरगा अखोई तंगदु लेदाब लमदम अमा पुरक्सी वायोलेंसना लमदमसदे कैमता कानब परोय अदुगा अमना होजिक चिंगी मफमजिंगदसु तोंगानबा लालोबगी ममिंगदा लंबीदा ममिंग छोरोकदा ममिंग थोनबा होनरपदगी वाथोक हेल्पा मसी भारत सरकारना तोबनेब जर्मन रोड टाइगर रोड आइबीसीदा वाथोक वैरी जर्मन कनानो टाइगर कनानो कुकी मिलिटेंट की लुचिंग बसिंग मकोय हाइरिबा कुकी मिलिटेंट सिंग अदुगी ममिंगबु अखोगी मयामना चनगदबा लेबा कोइब लंबी म थोनगिनी हाइबसिदा भारत सरकारना पोजिबोक तुमिने लरिसि करिगिनो अहानबा ओइना लेंगा की अथिंगबगी मायोक्ता योलंबा सिंगल यूज प्लास्टिक कैरी बैग केजी लिसिंग मरीगा चामरी हुम्फू मरी मेघालयदा लेबा फार्म अमदा रिसाइकल तौनबा पीख्रे इम्फाल म्यूनिसिपल कॉर्पोरेशन की कम्प्लेक्स महुद डिपार्टमेंट मणिपुर पॉल्यूशन कंट्रोल बोर्ड डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज पुलिस डिपार्टमेंट पुनः खुसमनदुना चाही असिगे अप्रैल थादगे मणिपुर की तोंगान तोंगानबा मफमदा अथिंगबगी मायोक्ता योलंबगी फगतलबा प्लास्टिक कैरी बैग सिंग अदु मेघालयदा लेबा Kakarnia Innovative System Private Limited Koba Centralized Extended Producer Responsibility EPR Khudong Chaba Leiba Farm Amada Pikinaba Tenthada Marong Banda Leiba Asok Traders Ta Kusinake Plastic Kusinabagi Thoramadu Manipur Pollution Control Board ki member Secretary Dr. W. Rosen Environment and Climate Change Department ki Director Dr. T. Brajakumar Mahud Director NG Uttam Amadi MS Asok Traders की Proprietor Naurem Asok Kumar na chingba saruk yakhi Tharamga mari leinana NG Uttam na phongdokibada haukiba April thadage ngasi faubada leingak na athingba pikraba plastic ki potlam kilogram nising taret hena fagatki hariba potlam sing asi recycle tobada tongan ba mafamda thabagi tangai fadaba leiba amadi center na yaba EPR gi khudong chaba leiba farm thibada matam changbana maram oiraga ngasi dagi ahanba oina single use carry bag hana Meghalayada thabani atopa item singsu athubada atopa mafamda thanaba thorang tauri lenga ki tongan ba department singna pullaga sangsilagliba khongtang asi plastic asi pungthing thinglasi haibanate adumakpu sizinaraga hundokadaba plastic ki potlam singi mahutta hanjin sizinaba yaba potlam oina sizinaraga plastic pollution hantha hanaba changsilakpani miyamna su department singna changsilagliba khongtang asi sogatpiu haiki Single use plastic season agumji plastic pollution lehan gumji akoina season na da yadaba plastic season aruriba hanjan season aba yaba jing duma hanjan season araga masi matau karamna recycle tawraga environment da soholoi dage haibaduneba masi na maram oira kanda khoigi ching pa turen iram nala samudra masida plastic ki plastic ngangai rakanda plastic sina pura kaiba hodringai da kharagra kaitharakpa matamda microplastic haina khoina mit na ubangam daba plastic makup lakadori masigi plastic makup se khoina chariba thaiba isingda achapota yauksalakadori aduna akhoi future generation ji haksel gi oiba chauba challenge ma thengna gadori sigum bajidegi akhoina ngakthok minaje haibani Lakhipur branch की मनुंग चना YMCA की श्रीबार यूनिट सेमक्रे श्रीबार की सिफ्टिला ममांग लाइकाई द फम की बा मिफम मसिदा लमदम अदुगे इमा इबेन ओजा गुरु कयाना सरुक याखे मिफम मसिदा सिफ्टिला मैरा की प्रेसिडेंट TH अमिता YMCA की प्रेसिडेंट रोमन लुवांग एडवाइजर डॉक्टर राजू खुमुजम अमदी श्रीबार की अंचालिक प्रेसिडेंट कामिनी देवी अतई मखाताना मैरा की इमा बिरोमती नोमिता मंगान सिंहा केशो कुमार हाइसनाम बिनोय अहाइबम चिंगलाई ngamba RK Thambosana na chingbana saruk yakhe Sribar unit asege in charge oina Y Amrit Kanta hapkre amadi miyoi kunma thoina saba unit semkre Huzik atemba break amatang longminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company ki crown maker real Chahi yankhai suraba soccer company ki crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbiu
Crown Mackerel. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matung makha tarakpa pauda Kumbi Wangu Maikai Oiba Kanglai Park Student Association Kumbi Journal Council Hangdokre Thong Manana Chakhwai Minanaba Mahiroi Kunai Amadi Mahiroi Singi Oina Sotha Duna Lairaba Kayabu Menkhatnabagi Wakalonda KSA Kumbi Journal Council Asi Kumbi College Mahiroi Singa Loina Napuna Hangdokhibani KSA Kumbi Journal Council Gi Thau Pugadaba Singh Adudi President Amom Gobin Vice President Haubisam Isaac Newton Waheng Bam Sana Komba Nongtamba Khangem Bam Amadi Secretary General da Huidrom Vidyasagar Khankre Hairi Aroibada Maroiba Pau Amukana Pizari Kunnipan Lak Suba Manipur Integrity Day Thoram Pangthokli Amasung Ahanba Oina Lengaki Athingbagi Mayokta Yolamba Single Use Plastic Carry Bag KZ Mariga Lising Mariga Chamriga Humpu Mari Meghalaya Dalaiba Farm Amada Recycle Tongnaba Thakre Hozik Fabagi Oina Am-Istv na Pizza Bapau Matang Aselo Shinjare Midyang Tabir Pumnamakpu Amukana Kurumjari